Hapsel amadi Yaifa Yumbal Minister D. Korungthang na Mongsangay da Ayos Hospital Sangakre. Konjeng Lekay da Pamung Tara Legadaba Ayos Hospital gi Uref Oyung Tangkre. Indian National Congress Yaurakraba BJP ki Luching Bathong Nauzam Chaubugi workers sing MLA Namay Rakpam Loke na Taram na Okre. National Food Security ki chain yen bida hauzik sulep na wathok thokti uripo khoishnam lekai da niyom chumna chatharam da badagi chain yen bale phankhre. Amasung residential kids care school na makoi da sirakliba maral adu yumpham yaudabani haikre maral laiba mi da matik chaba jairakti yu haina school asana demand tawrakle. Mayam Kurumzari, Adam Niangbi Basi Impact News ni ay Kangenbam Toinu Henbi, Hauzik Pungja Asi Paubugi, Maruiba Pausing, Miam the Pizari. Mongsangay Dangasi Bet Taraleba, Ayos Wing, Yoga and Nature Cure Center Ama Health Family Welfare, and Ayos Minister D. Korungthang na Sangakre. Thauramasuda Athoiba Mithunglen Oikiba D. Korungthang na State Asigi Kachin Koya Suna Ana Lying Sang Thamnaba, Government Asana Tabak Thauram Kaya Ama Paikati Haike. Doctor Amasung Nurse Yauna Medical Directorate ki Makada Tabak Tauribasingna, Isagi ethics ngakna Tabak Tapukning Changna Tauduna, Health Sector Chakat Hanana Buhana Minasi Haina Fundoki. Mahana Makata Araduna, Lamdamasada Banamasung blockade Mahosagi, Taudaba Yadra Batangai Fadaba, Amagumna Toina Chataribasi, Libak Tibane. Toina Chatariba Banamasung blockade Sinamaram Oiraga, Lamdamasibu Chakat Nabahanabada, Apan Bakaya, Piri Haina Mahana Fundoki. Bet Taraleba, Ayos Care Center Assis Sangabugi Thoram Asida, Nauria Pakang Lakwa ACG MLA RK Anand, Amasung Directorate of Ayos ki Director Dr. K. Lokendro Susarukyaki. Ban nama tahu dah haina dah bagi lama mau ina adum ureba. Ban tahu dah kau seriousness so adum mangsila pokum toy. Aru bagi orang so, arai bagi orang so. Ban tahu yang si, tudong na mi mayam sina kari kita mak kau ban nama si hangna dreba. Doctor sing na nakwana yana kiba adu matungina nakwana thabak chang mada yana kibado madu ke principle do na nasatpi kada bani nurse sing na yana kibado ke principle da na nasakada Nauria Pakang Lakpa Kendra gi manung channa leiba Konjing Lekai da Phamung Tara leigadaba Integrated Ayos Hospital ama Health Minister D. Korungthang na urep uyung tamkre. Thauramadu Mari Lenana Health Minister D. Korungthang na State Asida Mapung Phaba Ayos ki Directorate ama Leihanba amadi Layang Pathabasi Chathan Bada Lamdamasigi Miyam gi Mating Yamna Chauna Lei Haina Phungdokre. Directorate of Ayos Government of Manipuri na Sindh na Pangthoki Thauram aduga Mari Lenana Health Minister na Haiki Bada Lamdamasigi Miyam na Ayos ta kaya yamna thazage haibagi wafam hauzik su leidi. Adubu Miyam na yamna Kina kiba laina ama oikiba Japanese encephalitis po Ayos ki hidag belladonna 200 na laksin bangam kibani haina Health Minister na makataki. Ngasigi Thauramadu da saruk yakiba Nauria Pakang Lakpa Kendra gi MLA RK Anand na Kendra asida mityeng changbiduna State Government na Ayos Hospital ama uref uyung tamba aduga Hospital ama na sangaba asi thagat ningai ni Kendra sigi analayeng gi lamda atopa Kendra ga yengnarubada Manabat hak amada lak pangamle. Adubu Kendra asigi miyam na punna honaduna State Government na paikhatliba thabak thauram asi hena thuna yangna loishinaba honaba tangai fade haina thamki loinana Kendra asigi MLA ama oina Ayos Directorate na paikhalakpa thabak thauram singda mapung phana mateng pangani haina so makhataki. Ngasi foundation tawriba asi materialize tonana bagdamakta public cooperation darkale masiki importance asi khangan geradi koi directorate na hekta A to Z sungam ngamoy public singsina thaja baji thambiba cooperation piba madukakta materialize tawgadabani department side ta gisu leidiba praja singsina su amat toina khutsam naraga horna bada masiksi mapung phaba Ayus ki directorate ama leihanba integrated Ayus hospital asi semgat pada sagat pada mating pangbirkada masigisi Masi kana basi mayam phangmina si Nauria Pakang Lakpa Kendra asi awat apana pikthale hiram khuding makta sothare haina Kendra Committee Nauria Pakang Lakpa Assembly Constituency na thamlakle
Committee asina sinduna anoba chahi mangagi luchingba oinabagi apunba khongchatama Nauria Pakhang Lakpa Kendra gi manung chana leiba nupi angang yauna mioi kayana saruk yaduna pangthokre Hiangthang ground achaubadagi hauduna lakhiba miyam gi khongchatadu phurama khong phauduna laklaga mekola da loishinki loinana maphamadu da miyam gi oiba mifam amasu pangthokhi Miyam gi khongchatadu ga mari lainana BJP Manipur Pradesh ke executive member oiriba Dr. S. Manauton na hai Nauria Pakhang Lakpa Kendra Asiato Pa Kendra Singa Yengna Rubada Hiram Kayada Sothare Kendra Asigi Manung Chana Lady Balambi Thong Amadi Ana Layeng Sang Sothana Lady Phiba Masida Kendra Asigi Miyam gi Khana Thabak Tauba Loinana Kendra Asigi Chawkha Thorang da Pukning Changadaba Miyam gi Mihut Amal Laihanba Yamnamak Darkar Oire Haina Dr. S. Manauton na Fungdoki सेंटर की चौ चौबा ऑफिस में ऑर्गेनाइजेशन में पिक थलग लेबा नावरिया पाखंग लाकपसे कोई की चिंग की डिस्ट्रिक्ट लेबा कोई चाखुटप की फिबम दो माइन लेरेना कोई प्रजासिन ngangnei मरोइना लंबी थोंग चटपसी याम नुंगाइत्रे अदुगा इसिंग माइसिंग इलेक्ट्रिक की करी की कोई पूरा चप चाबा खुंगंग की थाकते लेरी नमक्सी पेनदब मयाम लई मरम मदुना सिगुम मयाम सिना खनरगा केंद्र असिगी तोंगान तोंगान पोलिंग 93 तगी मियोय क्या अमा खंगतलगा असिगुम तौरक्तब मयाम असि अखोई अनौब तौननबगिदमता अनौब नावरिया पाखंग लाकपम सेमननबगिदमक चप चाबा प्रजागी हुल खंगब लुचिंगबा म पुथो असि हाबिगी खोंगचनी Nambol Block Congress Committee da BJP gi leader Thaunawjam Chawbagi workers singnai Indian National Congress ta yauselakpada Kendra sigi MLA Namairakpam Loke na taramna okre Thauramadu mari lenana Namairakpam Loke na Congress ki MLA Nifunipan mag party thadoktu na chatpagi wafam leite BJP na majority fangduna sarkar semgani haiba wafam oithokta wafam ni haina fangdokre Nambol Bazar da laiba Nambol Block Congress Committee gi office ta pangthoki ba thauram aduda Nambol Kendra gi manung chana laiba khul kunmari gi yum chani kunmapan gi mioi singna ngasi Indian National Congress ta yaukhe MLA N Loken na thauramadu ga mari leinana hai BJP na mathang chahida pangthokadoriba general election the majority fangduna sarkar semgani hairibo wafam aran bane mikhalasida BJP gi MLA ahum mari dagi hena kaningai leite haina mayek sengna thamkhe nakalamoromda ngasi nauna Indian National Congress ta yaurakraba workers singna party asida yauriba asima roina BJP na lamdam asigi oiba apunbagi shaktam kaina batawriba miyamna pamliba ILPS chana haningdaba thawong nani haina phongdokhe makuli BJP ki hana leindo kara ngate mon sarkar se bada pai chi Congress ki MLA mayam ma chana kada sarkar se bada na jiban numis ki Bharatiya Janata Party ki adu mamioi sina amatu Manipur ki prajana khangiro na sida Congress ki leiba MLA Nifunipan leiba se masagi party andar thadoga adu Bharatiya Janata Party BJP ta amata chaloi adu maram oire kanda BJP sarkar semati laayakta singa machung tamda pullaga MLA mari manga ka bunatala Manipur ma koi sathro oithokte जी लेरिबा मणिपुर की सिचुएशन से बीजेपी से तसेंगना यानिंगक्तबा माना समिनरिबा मणिपुर की एनपीएफ कुंबा को सुमा पार्टी से का कोई तसेंगना बीजेपी का समिनब से कोई यानिंगदब लई हुजु जी मणिपुर त थोइबा प्रॉब्लम याम आईएलपी के और अम के और को मणिपुर थुगाइन मोहनबदा एनपीएफ आईबीसी नंबर 1 दा अचौब रोल अम लौरी मिना हारिबा ग्रुप सिगा बीजेपी का समिनबनिना कोई बीजेपी का तसेंगना नहा मोइना राजनीति तौबा अम ओइना कोई BJP है ग्रुप से NPF का चमीनब मरम ना कोई तसेंगना मसी पार्टी से पामदबदगी कोई थोला कांदंगा सी कांग्रेस से कोई यौजरकनी मथंग चही की अंगन बसरुक त पांगथोकलब याय हाइना पानरिबा ना असेंबली मिखल की दमक BJP ना लंगथबाल AC दंगासी इलेक्शन कैंपेन होदोखरे असेंबली कॉन्स्टिट्यूएंसी एस्टगी BJP दमिरेप ओगदौरिबा भारतीय जनता युवा मोर्चा मणिपुर प्रदेश की प्रेसिडेंट पुखरमबम सोमोरजित ना लाकदौरिबा असेंबली मिखल असिगी मतुंग मणिपुर दा BJP की गवर्नमेंट अमसुंग सोय सोयदना लाकनी हाइखे ACS दा मतम कया की ममांगदगी ऑपोजिशन की MLA थागतुना लाकप मरमना ngasi fauba lam kaya da sothaduna lakle party na sak khangbi lakliba mikhal asida party ki ticket piraklabadi mikhal thengnagane karigumba ticket fanghawdaba thoklabadi party ki principal matungena ticket fangliba misak aduda amato aina saugatkani haike matum kuinadagi khwaidagi marabak thiraba kendrama oina leklaba opposition khakna hek hawbadagi oiraklaba dugumba marabak thibang thawan kendragi awada pa leibasing si
करीगुम्बा खरदंग लाकदोरिबा मयाम पुनमुंगना थाजनरिबा भारतीय जनता पार्टी बीजेपी की सरकार सुंजोय सोइदना लाकलनी हारिबा मतंग सिदा लंगथबाल केंद्र लेबिरिबा कोगी वोटर सिंगना बीजेपी बोंगतंग नुंगसिबिरगा बीजेपी दा वोट पिबिरगा अनोबा मणिपुर अनोबा भारत में सेंबदा बीजेपी की लाकदोरिबा सरकार सिदा अखोने रूलिंग द लेहोगदुना असोबो दायित्व लौबा अदुगुम्बा एमएलए पुथोकपा ngamba केंद्र में ओहेनबियु Lamlai Assembly Constituency gi manung chana leiba polling station 8/17, 8/18, 8/19 gi apunba body BJP Lamlai Development Committee kauba ama ngasi semkhre. Committee asigi mifam ama ngasi Lamlai Hairong Khombi Community Hall da pangthoktuna Mongzam Poirei hanba maitaibu mathang chahi da pangthokadoriba general election da kendra asigi BJP ki candidate oina khalhanba amadi mahaki mai pak nanaba honaba haina warepkhre ngasi mifamada Lamlai Municipal Council ki chairperson RK Memi BJP Manipur Pradesh ke executive member L Basanta amadi lamdamadum gi miyoi kayana sarukyakhe BJP gi lamjing makhada NDA government na paikhalakpa thabak thoram kaya gi maramda one day awareness flagship program ama ngasi patsoi AC gi manung chana leiba takiel khongbal community hall da pangthokre awareness program asana lamdam aduda leiba miyoi kaya da prime minister Narendra Modi na India senba thungna paikhalakpa chakhat thorang gi scheme kaya matau karam na sizinagani haibagi matangda lam asida khang hairaba miyoi kaya na marik chumba wafam kaya thamkhe State Councillor BJP Patsoi Mandal Amadi Patsoi Kendra Social Upliftment Organization ki chief patron CH Bijoy Biodiversity Manipur State BJP ki convener RK Somorjit Amadi BJP Patsoi Mandal ki Thaupuriba miyoi kaya ga loinana lamdamadu ki masak nairba miyoi kaya nangasi ki flagship program aduda sarukyakhe BJP government ki scheme mayam lair bidam ta piraiba mayam singje congress ta leiriba government gi punamak leader khudimangna kendra da leiriba singna support piba wali haina koi ninga sisu haijari masidi amagi dola doli naidana praja miyam gi damak ta pirakpa scheme mayam singsidi lairiba gi damak ta pirakpa mayam singsidi miyam pu namangna sagut piu masidi ai han haijari Manipur da phaba khunai ama purakna bahona badal lamdam asida leiriba miyoi khudingna Masa na daitya laudana honaba matam oire haina BJP Manipur Pradesh ke state executive members oiriba amadi lakadoriba lisingani taret ki state assembly election de yai school sigi mire oigani haina chongthorakliba thokchom Satyabratana phongdokre wafamase ngasi ward committee ward number 14 yai school sina sinduna moirang khom sogai jamlerakta lakadoriba Manipur state assembly election gamari leinana pangthokiba yai school BJP members and sympathizers ki ward committee ki miphamda thokchom Satyabrata Singna phongdokhibane ngasi ki thoramadu da wangang khiba singna phongdokna khibada yamna pikpa AC ama oiriba yai school AC asi awat apana pik thale Congress na chahi tara mga government pairakpada singthaningai oiba thabak amata tawdri haiba yai matik chadaba miyoi singna state asigi luchingba oibana leibak asi kangkhong chaire haina phongdokna khe state asida ahongba mapurake hairabadi BJP ki government ama mathau tai masi fangnanaba leibak miyam pumbana magi AC da BJP bu thagatpa mathau tai haina su wangang khiba singna phongdokna khe Satyabrata na haikibada Manipur da hauzik leiriba system asana miyamgi ningba thunghanba ngamdre hauzik chingi lamsingda kuki amadi naga singna Manipur da ki tongana leiba pamli tamdasu constable lobagi irangna chingbana kangkhong chaire miyamgi mihut ama oibagi mathau asi hauzik leiriba mihut singna mapung phana pangthoktre masi aikhoina karamna semtokani haibagi khanaba matam oire haina Satyabrata na makhataki Pam bahab da habchan ba thaba polo da lotion ba adugo paisa chaba sira ba akhui mihu chingi mathau sibo akhui kana da hairu durige akhui miyon da tainagum chi isa gi hak si akhui phajana sin na batam si madu da apaba samaj ma akhui propong ngoni na ai wakhan da lejai ngasi ma tholi ba problem chi ngasi gi solution prong na ba honna ba mayam su angam ba dai ta lobiu ai su lojege hai ba ahung si prong na honna ba thawai si mang ba tara ba khongkhum leng da na lejegani hai wa phum si mayam da thamje NFSA gi makhada leba agent na cheng yenbagi mahuta topomiyo singna cheng yelambagi wathokta uripo khoishnam lekai da cheng yenba thingzin khre
एजेंट मसादा तोप मियोइना करम हाइना चेंग येलिबनो हंगबदा एजेंट ना महाक मसा खंगदे हाइना खुमलखरे उरिपोक पंचायत मनिंग सेंटर गी लेकाई मरी गी NFSA गी कार्ड पाइबसिंग दनतना कार्ड फंगदबा मियोइ सिंगसु उरिपोक खुशनाम लेकाई दलेबा NFSA गी एजेंट सु ओइदबा इमुंग अमदा ngasi cheng yenke cheng yenba du kg masing suna pidaba amadi card fangdaba singda su cheng pibadagi uripo khoishnam lekai gi miyam na cheng yenba adu thingzinke cheng yenba thingzinbata natana lekai mari adugi agent ODB KH Soro Devi bu lekai miyam na kauduna wari sanabada charang na bangai hak thoke lekai miyam amadi agent yauna cheng yelamliba imung adu da changduna cheng yenba adu makha tana yendana ba imung adu da haikhi adubu cheng yelamliba miyoi sing adudi yum adu da leram khide lekai mari se agent se aina oi ba ya de haiba ama lei giba mamang da su aduga hauji se ai gi oina permanent su mu oi ba gi se leita ba ingonda aina su lauthagi ba leitri bani na cheng se aina su ai gi ya ba su haibadi khangdri haiba sigi knowledge se kaim bhaweng onda leitri haiba moina su hairak pa oi leitri bani na ingonda su leite haiba chengelo hai se akhoi gi MLA gi Pravin haiba angang sida dum hai gare aina cheng se mai magi agent da pithabi kharo lekai gi na National Food Security Act ki makhada beneficiaries sing da fangangadaba Mars thagi cheng mafam khanghan kidabadagi mayokta ngasi singzamai okram lerak machin National Highway nakalda singzamai AC gi miyamna wakat mifam phamkhre wakat mifam adu da saruk yakibi nupi amana phongdora khibada mafam khangdana manghan khraba cheng miyam da phanghandriba fawba miyamna makhata ba khongjang kaya changsin khigani haike अखोई नेशनल सिक्योरिटी फूड सिगी दमकता अखोइना फंगदे फंगी तौबसिगी मतांगदा अखोइना फंगदबसे करमाइन तौदना अखोइ फंगदगेन अखोइना मयाम खनाजरकबदा नोंमनिनी से अतेनबा मतम से ngairaba matungda अखोइना अकनबा खोंजंग अमदि चंगागा सेंग मांगबा यारवे हैबसे मसी अमसु अखोइना धरना सिदैदा लेमनजरे कैसामथोंग एसटी ओइना January amadi February gi AAY BPL amadi APL gi cheng yen thokhidaba leite haina kaisampat leimazam leikai gi miyoi singna sengtorakle Mars thagi di hairiba kota asigi cheng phangbasu leitri haina lamdamadung gi PDS ki agent na phongdorakle ngasi ACS gi manung da leiriba polling station 12/6 amadi 12/7 na konbam pham singi oina NFSA gi makhada lakpa April thagi cheng kaisampat leimazam leikaida mari leinaba department amadi agent singa khutsam naraga yenthokre makhata tha singesu mathang cheng asi yenthoraklagani haina leimazam leikai development committee na phongdorakhe AAY की चेंग BPN की चेंग फंगदे हारि से अखोई थागी जनवरी फेब्रुआरी के तुम थागी कायदन फंगे राजनीति की दोल की मखाब लौरनरगा खबर पंगाम तापा मी अमगी का जाउदे हाइबसे थिबीबगी मउत्ता कदाइदा लैगे कदाइदा मागी चिथौरिबनो हाइबगी अथुबा मतमदा राजनीति की दोन मयाम सिना थिबीरगा पुथोकपीरगा चे थेटपीब नतबा दिसी इंटरनेट की मचेत खरा चिंथोगा लेकाई की तौदा लाइरबर प्रजा फंगौद्रिबा BPL वंडर फंगौद्रिबा मयाम से यामना चरांगनबा थमोइदा पेंदबा निंगमदबा मयाम अमा पोएबा अदुगी महुत्ता थिबीरगा नोगी का फंगौदबदो यावरे न पुथोकपीरमगदी असुकी मतिक थागजगद Residential Kids Care School gi authority na ot panaiba henmanbadagi mahairoi tongbram Suresh lekhidabani haina santokli basi yumpham yaudaba wafamne School Authority ki maikaidagi mahairoi asida ot naiba chathakiba leite haina school asigi management in charge W chithai maina phongdokre banbayai Bisnupur Upokpi Ward number 2 dagi school asida class 6 tamba tongbram Suresh mamang tha kun tarukta school asigi authority na Upokpi da leiba mahaki mayumda thilamlaba matung tha adugi kun taretta leikhidabani Langol da leiba school asida ngasi pangthokiba paumi singa unaba amada W chithai maina mahiroi Suresh na leikhidabada school asina thamoi shokna nongaitaba poi misi asigi matangda mara leiba sing matik chana jairak pibiyo haikhe masigi ona tainabada school asibu thugaibata natana sak khangdaba miyoi kharana oza singda gun point tawduna kihan khanghanbagi thabak chatharakpa asi laibak thibane Laihoriba mahairoi sing asigi tungi yenglaga school asibu athingba pibiganu haina mahangna appeal tawki School gi authority na school fee pi dabagi mabu torture tawe asidi akhoi site gi di yaning de asidi false allegation ni student atop school fee pi daba sing chu lei adu hoida koina nongma phabu exam lakpa matam da su detain tawu su leite exam adum appear to hole ma basu adu ma gi previous school life asida student present
student makti natre the previous school life matamda adug mamaunda ill treatment tawkibusu leite Moizing Wang Mataba Kunaudagi MD Abdul Rahman Gimihat Chenaba Thawal Moizing Thawal Mayum Lekaidagi MD Jakwa Rahman Amadi MD Atiko Rahman Bu Belda Thadoklabadi Mihata Sigi Matang the same Kiba JSC na Lekai Miam Gami Pampang Toktuna MD Jakwa Rahman Amadi MD Atiko Rahman Gi Yum Yauna Makoigi Lekai Adu Thawal Moizing Dagi Tantokani Haina JSC against brutal killing of MD Abdul Elias Rahman at Thawal Mayum Lekai of Thawal Moizing na Jackson Wathamkre. Ngasi Manipur Press Club ta Pawmi Singa Unabama da JSC ki convener MD Roman Sahana Haikibada Ajamaran Puthoktringida Maraleba Mui Singh Bell da Thadok Patarabadi Madu the Tolakpa Fafata Pumba Marilenaba Authority Singna Pugadabani Haike. Mahangna Hai Missy Asida Chenaba MD Jakwa Rahman MD Atikur Amadi Riaz Khan Haidiba Mui Ahum Asigi Manungda MD Jakwa Rahman Amadi MD Atikur Police na Paduna Court to Puthoklaba Matungda Remand Loktaduna Lakibane. Loinana Riaz Khan na Hokiba August Kuntarukta Thawal SDPO na Luching Batim Amana Pakibani Haike. Judicial custody remand Laikraba Muhammad Atikur Rahman Amadi MD Zakau Rahman Anibo Bel Pibirabadi Kudak Makta Moizing Kulda public meeting Kauraga Koigi Miamna Takiba Warek Matung in Haribe Lekai Sida Ladiba Yum Kuding Makpo Miam Hauraga Puktuna Tantok Bahibasi Akoigi JSG Lengdraba Warepni Masida Karigumba Fafata Tolakpa Daita Kuding Makmari Lainaba Authority na Pubigadabani Haina JSG convener Moina Inangasi Medagi Tong the Sangdox. Sangai Pro the Labor Zenit Academy, Amadi Samuro the Labor Little Master School, the Hand Grenade Tamlambadu, Maoist Communist Party Manipurgi Arvan Guerrilla Unit, Nachatakibani Haina, Lona Thinkrabal Lubasigi Publicity and Propaganda Secretary, Comrade Nonglen Maitena Clem Taurakli. Sangak from the Labor EK Higher Secondary School, Yauna School, Ahu Masida Lakadoriba, English Tara Taretagi Hauraga School, Ahu Masida Akan Bamitying Changbagi Lokiba Warib Adu Hiram Amatada, Hantokpa Leroy Haidi. Nakalamaramda Thambal Mari College, Oinamgi Anoba Governing Body, Kananabohonari Basida, Hanagi General Body, Member Ani Yaunanabohonari Basi, Kudakta Lep Kadabani Haidi. Matang Swaisida, break Amalogzage, Manipur Madi Malim Gitongan Tongan Bay Pau Single Luina Equi break to Yam Natun Zarake, Impact News for meeting Taduna Lebio. Lengson Birau, Tamaban Jam College Road to Leba, Eastern Suzuki da. Fangbiragani Suzuki Gari Macha Singh, Makalsuna. Mafam Sida Suzuki the Trend Tarba Mechanic Singna, Ningtina Service Piriba, Servicing Center Gikudung Chava, Amasung, Spare Parts Sing MRP rate the Fangbigani. Loinana, Irai Lina Lon Loba Yabagi Kudung Chava Supizari, Ngasi Maglengson Birau, Eastern Suzuki, Tamaban Jam College Road, Imphal, Manipur. Mayambu Amuka Nataram Nokchari, Bulletin Asigi Makataba Pau, Miam the Pizari. Howzik the Lakpa Pau, Amada. Manipur Assembly Complex Tagi, Kilometer Amagi Akoibada Leba, Imphal West, Amasung East, Kimapam Singda, Ngasi Ahing Nongyai Pung Tarani Thoidagi, Hayeng Nong Tilpung Manga Fauba Manipur Government na curfew Lautokre. Curfew asi Imphal West District Magistrate na Hayeng Pangtokadoriba, Assembly Session asi Mioi Karana Tugaina Bahona Bayai Haibagi Akiba, Labadagini Heidi. Havze Makataba Pauda. Manipur government na mamang thagi tangkun marida notification ama thoktuna PHE department ta anoba from Karalogani Hairibasi Janaba Yaroi Haina all Manipur PHED worker and employee association na thamlakli ngasi tera yeng khomlerak machinda pangthokiba paugi miphamamada association asigi president Sapam Samungona department asigi hanagi leiriba casual master role chamaga humbudra taruk work charge
Chanipan Marfu Nipan Jahi Tararongi Mamangdagi Tolop Pangdana Ladiba Employee Nifu Amazon Officer Committee na Jahi Tararongi Mamangda Tabaktagi Loktokraba Employee Chahum Taramari Ladiba Sing Ase Tabakta Amok Hanjil Hanba Amadi Regular Tadriba Sing Tahandriba Makai Assistant Engine Operator Amazon Technical Jugali Punna Janiga Kun Logani Hariba Asi Yaroi Association ge kholau government na karigumba tabi drabadi makhataba khongjang kaya mathang changsil kani haike sahi tara muki mabang da thabak lokthok bi khraba casual masrol sohunga tara mari se regular tahan biro aluga regular tahalaba matungda makhoi gi darkar leba post masing adu lobiu karigumba haiba wafam jida department na ngami adana loksan ba khosan ba tawluk taragadi makhataba thabak honorable court abu salabasu natragi strike kuma tawrabasu adugi to kun tungda koi madu lakthok sarki Land compensation pibada mafam ataiga urembam changangai amadi malongi mafam singda piriba asiga mana handana hanthana piba asi yaningde haina new broad gauge railway line tupul to Imphal affected land owners welfare association na khanghalakle ngase Manipur Press Club te Paumi Singona Bamada Association asigi President Abuzam Nimaina Haikibada New Broad Gauge Railway Line Tupul to Imphal Gamari Lainana Government na Loksan Kiba Khul Tara Humdoigi Manungda Humbudra Mapan Urembam Humbudra Nipan Changangai Amadi Ama Malongi Lam Mapusingna Pangliba Land Compensation asiga atopa lemhauriba Khul Tara aduga chauna khenare haike Atopo khul tara adugi resettlement amadi rehabilitation ge senfam su pithoktre adubu hairiba khul ahum asigi resettlement amadi rehabilitation ge senfam su hauzi fauba pibidre haike hiram asigi matangda CM Revenue Minister amadi tongan bamari leinaba singda memorandum kaya pikhat khrabasu ngasi fauba mityeng changbidana lakli haike Karigumba numit tarani gi manungda mari lenaba singna mityeng changbidrabadi khul ahum asida chatharakpa railway ga mari lenaba thabak thoram sing thingzillagani haike kun tara amana chaungna pikre khul ahum amana pikna pire khul ahum sidi hoji station oidana mayam gi naibam oidoriba mafamni numit tarani gi manungda sarkarna fajaba miyeng biraktargadi akoi makhal makha kya gi khongjang chingsilakani railway station sigi thabak thoram sarpa kwalpal semakpa matamda akoina makhal makha kyagi athingba thamduna ko mayam da thoksuda dikadar singda kaida akoina athingba leigani haina khongjuri Chamaga kun suba luching purel jananita hizam irawat ki mapo kumon ga mari lenana ngasi 13 lokrakpam lekai da leiba naina sanklapta mifam pangthokre CPI Manipur State Council gi meeting makhada thabum ama chupna chathagadaba mapo kumon thoram adugi sarukama oina irawat celebration CPI Patsoi Local Council na sinduna ngasi thoram asi pangthokpane MU gi retired professor IS Kangzam Patsoi Jilla Parishad ki member TH Sumanta amadi CPI Manipur State Council ki secretary Dr. M Nara amasung deputy secretary L Sotin Kumar na luching purel jananeta hizam irawat na lamdam asida tauramba mahak ki tamzaningai oiraba wakhalon kaya adubu singthaduna ngasigi mifam aduda saruk yakiba miyam adugi pukning chingsankhe ngasi Manipur ki tangdu leita daba Kaibung torokpa mana thokpa tonarakpa sason leitabadauna ngasidi lamang narba paja amadona leiriba sigi tanja asida jananeta gi mapok palon asigi khwaidagi significant oiba mari leinaba wafam madi Manipur gi apunba saktam ngakpaisina khwaidagi maru oiba pandam oikhi masin nawhongna ningsing bagi tangai phadabase leidana handaki palon sida koina chingtamgi Manipur gi apunba saktam ngakpa haiba thim asida Thabum chumna Manipur ki jaga kachin koya punamak sintungna chathajari bani Lamdam sigi puwari ga sago naduna leraklaba Imphal West ki langthabal AC ki manung da leiriba haibok chingbu malem gi lam koiba singi pukning chingsiningai oiba mong da semgat lagani haina langthabal assembly constituency gi hanagi MLA Okram joina phongdokre
yengsinbinaba leitabadagi nongmogi fibam sokchillaklaba ching asigi fibam yengsinbagi khongchata wafam asi ozoina phongdokhibani mahangna makha taraduna haikibada haibok ching the tourist destination ama thamduna akoibada leiriba puari ga sagonariba mafam kaya semgatpa amadi kannabagi wakhalon haukiba english ngani tarani thoida ministry of forest and environment the project ama thaduna semgatpa hauramlabani adubu laibak thibadagi mapung phana semgatpadi ngamkhidabani Habzikti makhatana semgatlagani mafamasibu semgat sagatpada miyamna mateng pangbiyu haike amaramda assembly constituency asigi saruk oriba phibam soklaba khongnang phidikpigi area da lairiba kilometer makhairom sangba lambi gi saruk amadi hairangoi thongdagi kanchipur phawbagi lambi su yengsilladuna athubada semba loishinduna black topping tawragani haike lam koiba lakko mi singna swaiji yengba yana ba aina integrated tourist destination and project am thagale mari maru emaram di agoi Kanchipur University ariba konu all capital Maharaj Gambi Singh ki mongpham handak ta aina tokthoi bale jang hidel Dr Kamal ki mongpham Chandran Nadi ai handak ki tam sida ai Chandran Nadi ki iselje phulle madu aina amona ai selan gre Chandran Nadi loina na agoi sida leiriba koi sajing pukri asoba adagi lai ki khubam leiriba mayam mafam amadagi mafam amada salaga adu swaida koyeng yeng da nuai jaba yaba madugi yenga aina integrated tourist destination aina kogi kanona kogi tourism department initiate tawraga Manipur police housing corporation thabani adu de bisai sangan tawren kale something bajaga sangan tawede Indian Psychiatric Society Manipur State Branch Nisinduna Tarataruk Suba Manicon 2016 Thauram Pangthokre Imphal Classic Grande the Pangthokiba Thauram Mari Lenana Indian Psychiatric Society Manipur State Branch ke Secretary Dr. R.K. Lenina Psychiatric na Narabam Myoy Singh Dr. Khaktana Phahanbang Amloi Haike Lamdamasida Toina Mob Justice Thokpuna Maram Oiraga Mara Laitaba Myoy Kayadasu Wakhalgi Laina Lakhanbagi Maram Ama Oide ngasigi thoram adugi sarukama oina mob justice mob psychology gi matangda panel discussion ama pangthoktuna karigumba khara samaj tamateng pangna bohona bani haina phongdokhe koigi mara lerba mi dubu oragasu aduga magi imung manungda leriba mara lejataba mioi kaya ki pungning wakhalda thokliba tariba awaba chaitheng mayam asina jingbasi karmaina tholokpano kari tholokpano kari toroga dikitang phanba yabage haibasisu panel discussion sida koi khananaba thamjari aduna taba atopa pungning wakhalga oiba mari linaba topic singsu aikoina thamduna ngasi aikoigi sahi goiba mifam sida khanajara kanda khajiktang orbasu koigi community da khunai da kanaba yaba pungning wakhal fagatnabagi thorang kharlo Herbal Life Center Club of Imphal Area na Sinduna National Nutrition Week ngasi pangthokre Thauram mari leinana Herbal Life ki active lifestyle activity gi sarukama oina fun run kauba khongchatama ngasi ayuk pung manga adwaidagi singjamai kaithel dagi Brahmapur Nahabam da leiba Dharmalaya Social Welfare Center fawachatke loinana Dharmalaya Social Welfare Center gi ground da tongan ba nutrition club singi members singapunna National Nutrition Week ki thauram pangthoke Herbal Life Associate Member Salam Bhimona Hauzik Lairiba Lifestyle Sing Asida tongan ba laina layong kaya thorakpa sing asi ngak thoknaba nutrition amadi light exercise ki achoba thodang lai haike Hojiksi lifestyle disease and heart attack, cancer, stroke, diabetes and hojikti mipung khuding makel kanna landaraiba wapamni mioi bagi food habit amasung magi lifestyle jida tawi lifestyle ji semtokpa matamda 80% jina nutrition gi achover role lai loina na 20% jina little bit exercise and sigi pandam lifestyle approaching better nutrition na hariba thimji khwaidagi phajaba handaki ministry na chembiriba जिगा अखोई गा सब मानबसेदा अखोइना याम थवाय हाक्सांग यावना पांथोकजबा प्रोग्राम Congress grass natraga carrot grass haraga khangnaba Parthenium hysterophorus na thokanba laina singi matangda awareness pangthokre nongmogyoba awareness program asi Krishi Vigyan Kendra Imphal East ki meeting makada Young Citizens Social Club Haubam Marak Kangjam Laikai amasung Haubam Marak Women Social Reformation and Development Samasna punna kutsamnaduna club asigi sanglen da pangthokibane awareness adudan
napi makhal asna mahai marong sing sihanbata natana mioiba amasung sanga singda skin allergy laiho asthma na chingba laina kaya santokhali haibagi matangda KVK Imphal East ki program coordinator Dr. K Medhavati na miyamda kupna khanghankhe Kang na chikpadagi santokpa yaba laina kayadagi mangjong na ngakthok haunana bapandamda ngasi BJP State Medical Cell amasong langzingi CRPF ani na khutsam naraga Uripo Kendragi manung chana leiba iroi sembada kang hida kapthokre BJP Manipur Pradesh ki Medical Cell ki convener Dr. N Rizamanina State Medical Department ta kang na chikpadagi santorpa laina ngakthok na bakayara khana haizakrabasu thawoina takhidabada pendaba phongdokhe Jamna seng na hairabada icon health department da hanna na hairabani isama na ahum lok chale adubu they don't give any response to us and I requested them at that moment they are telling us that they will come but they never turn up. The problem whatsoever I have taken today is for the betterment and welfare of these local areas. Numit mangani chupna chatharakpa ahanba Manipur Male Weavers and Transgender Production Show come Expo loishinbagi thoram pangthokre Expo si the Lumsing Thawan Association Marup Loi Foundation State Society for Male Weavers Artisans and Entrepreneurs Manipur na punna kutsam naduna Brahmapur Nahabam Community Hall da mamang tha August kuntra mathoidagi leptana chatharakpane Expo si convener Ningthauzam Umana Nupa Pisabi Singna Saba Podlam Singh Hena Putoktuna Lamdamasigi Sel Tungi Pibamda Ahong Purakna Bapandamda Expo Asi Pangtopani Haike Punna Stole Tarama Panhang Liba Expo Asida Pigi Stole Amana Nong Madalupa Sing Yankai Hena Pot Yon Bayauki Haina Fundoke Mahana Makataraduna Kudaki Oiba Ban Blockade Amadi General Strike Leram Dabatarabadi Miamda Amasung Mapalam the Gilakpa Mui Singda Pot Yon Bagichang Aduki Matik Hingatlamgani Haike Ngasagi Thoramaduda Art and Culture Director Dr. K. Susila, Government Consultant Retired IAS Dr. R.K. Nimai, Amasung Max ki Joint Director Abhiram Mongjamsu Sarukyake. Male weavers amadi transgender singbu promote tongnanabagi damakta sinjariba mela asi yamna 10 kraba numit mangani khaktani hairiba numit mangani asi akhoi Manipur gi khudakta kogonba ban blockade amadi Atai kaya ating ba kaya gi marakta tawjaba adumba aikhoi ge cell processing laktuna Manipur gi praja miyam amadi mapan gi miyam da aikhoi gi production show asip hena phajan ba amadi hena pamna ba ama oirangani NET UZ 2016 Medical da Mai Paklaklaba Sumanta Chani Oinam Amadi Usakiran Thokchom Okpugi Thoramama ngasi pangtokre Thoramadu Langthabal Mantri Khonggi Langthabal Sporting Club ta pangtoke Sumanta Amadi Usakiran da Sel Memento Amadi Certificate Sing Piduna Pukning Thogatke Hauzik Sanabagi Pauda Lakliba September Tara Dagi Taranithoi Pauba Haura Corporation Stadium the Pangthokadaba Kunmapan Suba National Yogasana Championship 2016 the Saruk Yarugadaba Sanaroi Singi Yaifathoni Thoram Pangthokre Kongba Khetri Lekai Dagi Karakhong Community Hall the Pangthokpa Thoram Aduda Lamdam Sigi Sanaroi Singna National Githak the Saruk Yaba Panglakpa Asi Lamdam Sigi Yamna Chautok Chan Ningai ni Haike Sanaroi Sing Asina Masagi Pukning Amadi Wakhalbo Chaning Tana Thamduna Sanaragani Amadi Mai Pakpada Laina Thokani Haina Nature Care and Yoga Hospital Gi Secretary Dr. Basantana Fungdoki Dynamic Manipur Gi Taramathoi Suba Inspiration Episode Ta Malim Gi Thakta Sakhang Naraba Sanaroi Singna Makhoi Gi Punsi Wari Likre Episode adu Dynamic Manipur na Sindhuna Manipur University Gi MEMS Department ta Women's Power in Sports Opportunities and Challenges of Being an International Player Haibat Thimda Pangtokhibane Ngasi episode adu the boxer amasung Arjuna awardee Sarita Lystrom Archery Masanagi Olympian Bombila Devi Lystrom amasung Hockey Masanagi Olympian Susila Chanuna Makhoina Sanabada Thengnarakpa Awanungai gi Wari Singh Tamkhe Episode adu dalamdam asida lady batongan tongan ba mahiloi shang singi mahiroi amadi university asigi mahiroi kyan sarukya khe sanaroi sing aduga episode adu da sarukya khiba lakhiba mahiroi sing aduga su wahang pakhum tawkhe
Kunsuba Junior Sepak Takraw National Championship Tasaruk Yarugadaba Manipur gi team ngasi Imphal thadokre. Jadliba tha asigi mapandagi tara humdoi fauba Karnataka gi Devangiri ASB Indoor Stadium da chathagadoriba championship asida nupa macha sanaroi tara manga amadi nupi macha sanaroi tara ni thoina Sepak Takraw gi tongan tongan ba masana singda saruk yaragani. P. Durzit and G. Rakeshwar amadi P. Ranjit na coach ki thogdang loriba team asigi manager na Y. Iwochauba amadi N.G. Paris ani na oibaga loinana All Manipur Sepak Takraw Association gi T.H. Brazavidhu amasung P. Sundar ani na official oina saruk yarugadaba Manipur team asibu ngasi laifam Khunau Youth Development Association gi sanglendagi All Manipur Sepak Takraw Association gi president na Karnataka gi damak lamthaki. All Manipur Canoeing and Kayaking Association na sinduna mamang thagi tara taruktagi hauduna Loktak Pat ki takmu dalaiba Regional Water Sports Complex to chatharki batarit suba Manipur Canoe Sprint Championship 2016 ngasi Kiamgai Pal ahal bidalaiba Laishang Hidenda Lushin Kre. Sub Junior, Junior, Boys and Girls, Senior Men amadi Senior Women gi Peddler Cham kun nasaruk yaduna pangthoki ba championship asida Sandra Youth Club na gold kun tramanga silver tara fangduna champion oikre. Young Physics Union Imphal West na gold mapan silver mapan bronze tara ni thoi lauduna anisuba amadi Anoba Mangal Foundation Bisnupur District na gold ahum silver tara tarok amadi bronze mapan lauduna ahum subataki. Arabada bulletin asigi headlines amuhana myam dathamjage. Haksel amadi yaifa yumbal minister D Korongthang na mongsangida IOS hospital sanga kre konjing lekai da famung tara legadaba IOS hospital gi urep yung tamkre. Indian National Congress de yaurakraba BJP gi luching ba thongnawzum chawbi gi workers sing MLA name rakam loke na taram na okre. National Food Security ki cheng yen bada hauzik su lep tana watok tokli uripo khoishnam lekai da niyom chum na chatharam da bada ki cheng yen ba lepan kre. Amasung residential kids care school na makoy da sirakli ba maral adu yung fam yaw da bani high kre maral ba mi da matik chaba chairak biyo high na school asina demand tawrakli.